ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ, ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯍꯥꯞꯆꯤꯟꯖꯗꯨꯅ ꯄꯨꯊꯣꯛꯆꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯂꯥꯏ ꯇꯣꯡꯕ ꯂꯩꯁꯥꯕꯤ꯫ ꯅꯨꯃꯤꯠꯁꯦ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯅ ꯃꯥꯕꯨ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯕꯁꯤꯅ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯈꯨꯂꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯃꯥꯕꯨ ꯊꯣꯛꯂꯛꯎ ꯂꯥꯎ ꯊꯣꯛꯂꯛꯎ ꯂꯥꯎ ꯍꯥꯏꯅ ꯀꯧꯕꯁꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯦ ꯃꯤꯠ ꯈꯪꯁꯤꯡꯁꯤꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯤ ꯃꯩꯁꯨ ꯃꯨꯠꯂꯝꯂꯦ꯫ ꯌꯥꯝꯅ ꯀꯟꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯣꯡꯁꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯆꯨꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯞꯅ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯂꯦꯝ ꯑꯗꯨ ꯃꯈꯨꯠꯅ ꯃꯥꯔꯛꯏ꯫ ꯂꯦꯝꯗꯨ ꯊꯦꯡꯅꯕꯗꯒꯤ ꯃꯥꯅ ꯃꯩ ꯊꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯪꯂꯥꯟꯗꯨꯕꯨ ꯀꯩꯅꯣꯅꯦ? ꯃꯃꯥꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯃꯪꯂꯥꯟꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗꯕꯅꯤ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯨꯔꯕꯅꯣꯅꯦ? ꯀꯥꯡꯈ ꯂꯨꯈꯥꯗ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣꯅꯦ? ꯑꯁꯨꯝꯅ ꯂꯦꯝꯁꯤ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯡꯈꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯔꯤꯃꯠꯇ ꯂꯩꯕꯁꯨ ꯎꯗꯦ꯫ ꯃꯪ ꯑꯁꯤꯗ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯈꯤꯕꯁꯤꯅ ꯃꯥꯒꯤ ꯃꯁꯥꯗ ꯍꯩꯅꯗꯕ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯐꯥꯎꯔꯤ꯫ ꯄꯟꯊꯗꯦ ꯂꯦꯝ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯀꯥꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯅꯣꯡ ꯆꯨꯔꯤꯕꯁꯤꯒꯤ ꯃꯈꯣꯜ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯑꯀꯤꯕꯁꯦ ꯑꯁꯨꯝ ꯍꯦꯜꯂꯛꯄꯒꯨꯝ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯥꯅ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗ ꯑꯁꯣꯝꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗꯤ ꯅꯥꯀꯟ ꯅꯥꯝꯃ ꯍꯥꯡꯗꯣꯛꯇꯨꯅ ꯂꯣꯟꯁꯤꯟꯗꯕꯒꯨꯝ ꯇꯧꯔꯤꯕꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯈꯔ ꯁꯤꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯑꯁꯤꯕꯨ ꯈꯜꯂꯤꯕ ꯄꯗꯥꯔ ꯑꯁꯦ ꯃꯅꯨꯡꯂꯣꯝꯗ ꯈꯔ ꯈꯔ ꯍꯥꯏꯕꯒꯤ ꯐꯔ ꯂꯦꯡꯕꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯎꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯂꯦꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯅꯥꯀꯟ ꯅꯥꯝꯃ ꯍꯥꯡꯗꯣꯛꯂꯤꯕꯁꯦ ꯃꯥꯅ ꯇꯞꯅ ꯂꯣꯠꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯗꯥꯔ ꯑꯁꯦ ꯈꯟꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯂꯦꯝ ꯑꯁꯤꯁꯨ ꯃꯅꯥꯛꯃꯛꯇꯗꯤ ꯌꯥꯝꯅ ꯅꯛꯅ ꯉꯥꯟꯕꯅꯤꯅ, ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯃꯤꯡꯁꯦꯟ ꯈꯥꯔꯒ ꯂꯩꯕꯅꯤꯅ ꯊꯣꯡꯅꯥꯎ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯇꯧꯕ ꯁꯛꯇꯝ ꯑꯃꯈꯛ ꯐꯠ ꯂꯥꯟꯊꯣꯛꯈꯤꯕꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯂꯦꯝ ꯑꯁꯦ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯇꯥꯔꯤꯕ ꯂꯦꯝ ꯑꯁꯦ ꯂꯥꯏꯕꯛ ꯐꯕꯅ ꯀꯥꯏꯗꯤ ꯀꯥꯏꯍꯧꯗ꯭ꯔꯦ, ꯃꯩꯗꯤ ꯉꯥꯜꯂꯤ꯫ ꯑꯃꯨꯛ ꯈꯨꯟꯒꯠꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯁꯦ ꯂꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯂꯦꯝ ꯑꯁꯤꯕꯨꯁꯨ ꯀꯣꯟꯗꯨꯅ ꯃꯁꯥꯗ ꯃꯐꯤ ꯄꯨꯝꯕ ꯌꯣꯝꯁꯤꯜꯂꯗꯨꯅ ꯊꯣꯡꯅꯥꯎ ꯑꯁꯣꯝꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯌꯦꯡꯂꯤ꯫ ꯃꯆꯤꯟ ꯑꯁꯤ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣ? ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯣꯟꯅ ꯀꯤꯔꯒ ꯈꯥꯡꯂꯝꯃꯤ꯫ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯅ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯦ ꯅꯣꯡꯉꯥꯟꯕꯒꯤ ꯃꯇꯝ ꯄꯨꯡꯖꯥꯁꯦ ꯐꯥꯎꯕ ꯉꯥꯏꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯥꯝꯅ ꯋꯥꯈꯤ꯫ ꯂꯥꯎꯕꯁꯨ ꯉꯝꯗ, ꯃꯤ ꯀꯧꯕꯁꯨ ꯉꯝꯗ, ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤꯅꯤ ꯂꯨꯈꯣꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯃꯥꯟꯅꯕꯁꯤꯅ ꯂꯨꯈꯣꯏꯗ ꯋꯥ ꯌꯥꯝꯅ ꯍꯪꯂꯤ꯫ ꯂꯨꯈꯣꯏ ꯍꯥꯏꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯨꯡꯁꯤꯇꯣꯝꯕꯤꯒꯗꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯂꯨꯈꯣꯏ ꯏꯆꯝ ꯆꯝꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ꯫ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯉꯣꯟꯗ ꯇꯧꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤꯗꯃꯛꯇ ꯃꯥꯅꯁꯨ ꯌꯥꯝꯅ ꯋꯥꯖꯩ꯫ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯤ, ꯅꯨꯡꯁꯤꯇꯣꯝꯕꯤꯗꯨꯕꯨ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕꯗꯒꯤ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗꯕ꯭ꯔꯥꯅꯦ? ꯂꯨꯈꯣꯏꯅ ꯈꯨꯝꯃꯤ, ꯃꯤ ꯃꯍꯩ ꯇꯝꯂꯤꯕꯅꯤꯗ꯫ ꯑꯩꯅꯁꯨ ꯀꯟꯅ ꯃꯉꯣꯟꯗ ꯌꯦꯠꯅꯤꯡꯗ꯭ꯔꯕ, ꯃꯔꯛꯇꯕꯨꯗꯤ ꯑꯩ ꯆꯤꯊꯤ ꯊꯥꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯄꯥꯎ ꯍꯥꯏꯔꯛꯄꯁꯦ ꯇꯥꯟ ꯆꯞ ꯆꯥꯔꯦ꯫ ꯍꯟꯗꯛ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯆꯠꯂꯨꯁꯤꯔꯥ? ꯃꯥꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄꯗ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯁꯦꯕ꯫ ꯂꯨꯈꯣꯏꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯤꯡ ꯑꯁꯤ ꯑꯇꯣꯝꯕꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯕꯨꯡ ꯊꯣꯏꯕꯅ ꯀꯧꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯅꯁꯨ ꯃꯤꯡ ꯑꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯑꯇꯣꯝꯕꯤ ꯑꯗꯨꯝ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯅꯣꯡꯃ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯀꯣꯂꯦꯖ ꯀꯥꯔꯛꯄꯁꯦ ꯃꯈꯣꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯃꯈꯣꯏꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄꯁꯦ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯟꯅ ꯎꯕꯅꯤ꯫ ꯂꯨꯈꯣꯏꯗ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯒ, ꯍꯦ ꯂꯥꯛꯂꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯂꯨꯈꯣꯏ ꯃꯃꯥꯏ ꯑꯁꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯁꯤ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯨꯈꯣꯏꯅ ꯈꯜꯂꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯈꯣꯏꯕꯨ ꯎꯔꯕꯅꯤꯅ
ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯁꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯇꯞꯅ ꯇꯞꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯨꯈꯣꯏꯅ ꯀꯧꯔꯝꯃꯤ, "ꯑꯦ ꯑꯇꯣꯝꯕꯤ, ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯕꯨ ꯎꯗꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯀꯧꯔꯨꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯆꯠꯂꯝꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯑꯁꯤ ꯈꯪꯂꯩ ꯂꯩꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ꯫ ꯑꯗꯨꯒ ꯃꯨꯟꯅ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯨꯛ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯤ ꯃꯇꯧ ꯑꯃꯅ ꯇꯧꯈꯤꯕ ꯃꯇꯧ ꯑꯁꯤꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯨꯈꯣꯏꯅ ꯃꯥꯅ ꯆꯠꯈꯤꯕꯁꯤ ꯇꯨꯡ ꯏꯟꯅꯩ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ, "ꯍꯦ, ꯀꯩꯅꯣ ꯑꯇꯣꯝꯕꯤ, ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯏꯁ, ꯈꯪꯗꯕꯒ ꯁꯥꯔꯁꯤ ꯌꯦꯡꯉꯨꯅꯤ꯫ ꯑꯩꯗꯣ ꯍꯟꯗꯛ ꯊꯕꯛ ꯆꯤꯟꯕꯒꯤ ꯅꯪꯒꯤ ꯃꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄ ꯐꯪꯗꯕꯅꯦꯕ꯫ ꯁꯥꯎꯅꯨꯁꯦ, ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯑꯩ ꯈꯪꯉꯦꯕ꯫ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩ ꯈꯔ ꯈꯔ ꯇꯣꯏꯅ ꯂꯥꯛꯀꯦ, ꯑꯗꯨꯒ ꯆꯤꯊꯤꯁꯨ ꯑꯩ ꯊꯥꯔꯛꯀꯦꯕ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ꯫ ꯏꯁꯥꯎ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯃꯨꯟꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯨꯈꯣꯏꯅ ꯑꯃꯨꯛꯀ ꯇꯥꯟꯅꯩ ꯑꯗꯨꯒ ꯃꯥꯡꯅ ꯊꯜꯂꯤ꯫ ꯍꯟꯗꯛꯃꯛꯇꯤ ꯃꯥꯡꯅ ꯊꯜꯂꯨꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯂꯨꯈꯣꯏꯒꯤ ꯈꯖꯥꯏꯁꯤꯗ ꯊꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯈꯖꯥꯏꯗ ꯊꯥꯔꯝꯕ, ꯋꯥꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯕ, ꯃꯥꯕꯨ ꯈꯪꯗꯕꯗꯧꯅ ꯇꯧꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯂꯨꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯆꯪꯂꯛꯏ ꯑꯗꯨꯒ, "ꯂꯨꯈꯣꯏ, ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯍꯥꯏꯅꯣ ꯃꯥꯒꯤꯗꯨꯕꯣ? ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ꯫ ꯅꯕꯥꯅꯤꯕꯨ ꯍꯥꯟꯅ ꯁꯥꯎꯅꯕ꯭ꯔꯥꯅꯦ?" ꯂꯨꯈꯣꯏ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯅꯣꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ, "ꯁꯥꯎꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ꯫ ꯏꯝꯐꯥꯜꯗ ꯂꯩꯈꯤꯕꯗꯒꯤ ꯃꯥ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯕ꯭ꯔꯥ? ꯑꯩꯕꯨ ꯈꯪꯗꯕ ꯃꯤꯇꯣꯞꯇꯧꯅ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯏꯀꯥꯏ꯫ ꯂꯥꯎ, ꯆꯠꯂꯁꯤ ꯂꯥꯎ." ꯑꯁꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯣꯂꯦꯖ ꯌꯧꯔꯦ꯫ ꯀꯣꯂꯦꯖꯇ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯔꯛꯏ꯫ ꯂꯝꯄꯥꯛ ꯃꯇꯥꯏ ꯑꯃꯗ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯂꯦꯞꯂꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩ ꯁꯂꯨꯞ ꯁꯂꯨꯞ ꯄꯨꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯥꯏꯇꯣꯝ ꯇꯥꯔꯤ꯫ ꯃꯥꯕꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ, "ꯌꯦꯡꯉꯨꯅꯦ ꯁꯤ ꯅꯨꯄꯤꯁꯦ, ꯀꯣꯂꯦꯖꯁꯤꯗ ꯂꯥꯛꯏꯕꯁꯦ ꯅꯣꯡꯃꯇ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯍꯥꯏꯕ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯃꯇꯧꯅꯤꯅꯦ꯫ ꯂꯥꯎ, ꯂꯛꯅꯁꯤ ꯂꯥꯎ, ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯛꯅꯁꯤ ꯂꯥꯎ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯋꯥ ꯈꯔ ꯍꯥꯏꯕ ꯍꯧꯔꯛꯏ꯫ "ꯅꯨꯡꯁꯤꯇꯣꯝꯕꯤ, ꯀꯣꯂꯦꯖ ꯀꯥꯔꯛꯄꯁꯨ ꯃꯇꯝ ꯈꯔ ꯀꯨꯏꯔꯕꯅꯤ. ꯅꯪꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯋꯥ ꯈꯔ ꯉꯥꯡꯉꯨꯅꯦ. ꯃꯤ ꯄꯨꯜꯂꯕꯗꯤ ꯃꯤ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯈꯔ ꯌꯥꯎ. ꯅꯁꯥꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ ꯋꯥꯈꯜ ꯂꯩꯅꯥ ꯂꯥꯛꯀꯅꯤ, ꯉꯥꯎꯔꯛꯄꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯃꯥꯟꯅꯕꯤ ꯑꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ꯫ ꯃꯃꯥꯟꯅꯕꯤꯗꯅ, "ꯏꯁ, ꯁꯥꯎꯔꯤꯕ꯭ꯔꯥꯅꯦ? ꯑꯗꯨ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯕ꯭ꯔꯥꯅꯦ? ꯏꯇꯥ ꯃꯌꯥꯝ, ꯃꯥꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯃꯁꯤ ꯐꯅꯕ ꯃꯥꯒꯤꯗꯃꯛ ꯅꯨꯄꯥ ꯑꯃ ꯄꯤꯔꯁꯤꯔꯥ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯐꯥꯒꯤ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯂꯨꯕꯅꯤ꯫ ꯄꯟꯊꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯁꯥꯎꯕꯒꯤ ಮಿꯠꯌꯦꯡ ꯑꯃꯗ ꯃꯃꯥꯟꯅꯕꯤꯁꯦ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗꯗꯤ ꯐꯟ ꯆꯣꯡꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯁꯝ ꯑꯁꯦ ꯃꯈꯨꯠꯁꯤꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯣꯔ ꯁꯣꯔ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯂꯝꯄꯥꯛ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤ ꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯕꯅꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯇꯩꯅ ꯈꯥꯝꯗꯣꯛꯏ꯫ "ꯅꯨꯡꯁꯤꯇꯣꯝꯕꯤ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ" ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯏꯈꯤꯕꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯅ ꯑꯃꯨꯛ ꯊꯦꯛꯇꯨꯅ ꯊꯥꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯗꯤ ꯃꯁꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯤ ꯃꯁꯝ ꯁꯝꯈꯣꯡ ꯐꯥꯎꯕ ꯏ ꯈꯔ ꯈꯔ ꯊꯣꯛꯂꯕꯅꯤ꯫ ꯑꯌꯨ ꯑꯌꯨ ꯀꯞꯈ꯭ꯔꯕꯅꯤ꯫ ꯁꯨꯡꯊꯥ ꯊꯥꯗꯣꯛꯎ ꯌꯥꯗ꯭ꯔꯕꯗ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯃꯥꯕꯨ ꯐꯨꯗꯨꯅ ꯃꯥꯕꯨꯁꯨ ꯍꯟꯗꯅ ꯁꯝ ꯐꯨꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯥꯗꯣꯛꯍꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯍꯟꯗꯅ ꯁꯝ ꯐꯨꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯑꯁꯤꯗ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯃꯆꯥ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯣꯖꯥꯁꯤꯡ ꯆꯠꯂꯛꯏ, ꯈꯥꯝꯗꯣꯛꯏ, ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥꯐꯥꯡꯅꯕ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯃꯌꯥꯝ ꯑꯗꯨ ꯌꯣꯝꯁꯤꯜꯂꯛꯄ, ꯃꯌꯥꯝ ꯑꯗꯨꯅ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯄ, ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯆꯩꯕ, ꯑꯉꯥꯎꯕꯤꯅꯤ ꯑꯗꯨꯅꯤꯗꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯉꯣꯟꯗ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯁꯝ ꯐꯣꯏꯅꯕ, ꯃꯈꯣꯏꯕꯨ ꯐꯨꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯌꯥꯝ ꯑꯁꯤꯅ ꯈꯥꯝꯗꯣꯛꯈ꯭ꯔꯦ꯫ ꯈꯥꯝꯗꯣꯛ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯃꯤꯠ ꯑꯁꯦ ꯏꯔꯪ ꯂꯪꯅ ꯃꯊꯛꯂꯣꯝꯗ ꯂꯣꯟꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯇꯥꯔꯒ ꯂꯩꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯂꯧꯈꯠꯇ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯈꯨꯡꯒꯠꯄꯤꯔꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯊꯥꯗꯨꯅ ꯀꯃꯟ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ꯫
ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯑꯀꯤ ꯑꯈꯪꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯇꯥꯕꯗ ꯍꯩꯅꯗ꯭ꯔꯕ ꯑꯃꯗꯤ ꯂꯣꯟꯁꯨ ꯂꯣꯟꯊꯩ ꯑꯣꯏꯅ ꯇꯧꯔꯒ ꯁꯥꯊꯤ ꯁꯥꯊꯤꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏꯕꯨ ꯍꯥꯠꯀꯅꯤ, ꯅꯈꯣꯏ ꯄꯨꯟꯅ ꯑꯩꯅ ꯆꯥꯒꯅꯤ ꯍꯥꯏꯕꯒꯨꯝꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯁꯤ ꯍꯦꯛ ꯎꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯣꯖꯥꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯀꯔꯤ ꯃꯇꯧꯅꯣꯅꯤ ꯃꯥꯒꯤꯁꯤꯕꯣ? ꯃꯥꯕꯨ ꯍꯥꯟꯅ ꯑꯅꯥꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯣꯟꯅ ꯋꯥ ꯉꯥꯡꯅꯕꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯪꯉꯤ꯫ ꯍꯦ! ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯒꯅꯨ꯫ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ ꯃꯈꯩ ꯅꯉꯛꯇꯣ ꯂꯩꯊꯦꯛꯂꯒ ꯏ ꯊꯛꯎꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌا ꯑꯃ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯑꯣꯖꯥꯁꯤꯡ ꯑꯁꯤ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯥꯅ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯇꯧꯔꯛꯂꯕꯗ ꯀꯣꯂꯦꯖꯁꯤꯗ ꯑꯗꯨꯝ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯃꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯈꯨꯝꯃꯤ꯫ ꯃꯥꯗꯤ ꯑꯇꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯤ, ꯀꯥ ꯕꯔꯥꯗ ꯂꯩꯕꯒꯨꯝ ꯇꯧꯕꯅꯤ, ꯃꯥꯒꯤ ꯂꯩꯐꯝꯕꯨꯗꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯃꯇꯦꯡ ꯄꯥꯡꯉꯨ, ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯜꯂꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯣꯖꯥ ꯈꯟꯅꯅ ꯃꯥꯟꯅꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯤ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯂꯩꯐꯝ ꯀꯥ ꯕꯔꯥꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯐꯝ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯃꯤ꯫ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯨꯜꯂꯒ ꯄꯨꯔꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯉꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯁꯦ ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏꯅꯤ꯫ ꯉꯁꯤꯗꯤ ꯀꯣꯂꯦꯖꯇ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯧꯔꯦ꯫ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯕꯗꯤ ꯑꯃꯨꯛꯇ ꯄꯥꯎ ꯐꯥꯎꯗꯨꯅ ꯄꯥꯎ ꯄꯤꯕꯤꯈꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯅ ꯄꯥꯎ ꯄꯤꯈꯤꯒꯦ꯫ ꯌꯥꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯊꯝꯕꯤꯔꯝꯃꯣꯕ꯫ ꯑꯣꯖꯥ ꯑꯃꯅ ꯀꯥ ꯀꯗꯣꯝꯗꯨꯅ ꯍꯪꯉꯤ꯫ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯀꯥ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯃꯥꯕꯨ ꯁꯥꯊꯤꯕ ꯃꯤ ꯑꯃꯗꯧꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯦꯔꯦ ꯐꯦꯔꯦ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯁꯨꯃꯥꯡꯗ ꯂꯩꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯝ ꯇꯧꯁꯤꯒꯦ ꯅꯨꯄꯤ? ꯑꯩꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯗꯨꯝ ꯆꯤꯡꯅꯕꯗꯤ ꯍꯧꯔꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯅꯥ ꯃꯅꯤꯡ ꯀꯔꯤꯃꯠꯇ ꯂꯥꯎꯈꯤꯗ꯭ꯔꯕ, ꯃꯇꯝ ꯀꯨꯏꯅ ꯃꯊꯤ ꯐꯣꯡꯈꯤꯗ꯭ꯔꯕ ꯃꯦꯝꯊꯣꯏꯕꯤꯗꯣ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯁꯣꯏꯔꯣꯏ, ꯏꯆꯥ ꯃꯦꯝꯊꯣꯏꯕꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, ꯀꯩꯒꯤꯅꯣ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯄꯜꯂꯤꯗꯨꯕꯣ? ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, ꯄꯟꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯀꯥ ꯑꯁꯤ ꯀꯅꯥꯃꯠꯇ ꯊꯝꯗꯒꯨꯝꯁꯤ ꯑꯁꯨꯝꯅ ꯍꯥꯡꯍꯜꯂꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥꯅꯦ? ꯅꯪꯅ ꯄꯩꯁꯥ ꯈꯔ ꯄꯥꯝꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯥ ꯕꯔꯥ ꯁꯥꯗꯨꯅ ꯃꯤ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯥꯅꯦ? ꯃꯃꯥꯡꯗꯁꯨ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯑꯍꯩꯕ ꯑꯃꯥꯏꯕꯀꯌా ꯑꯃ ꯊꯤꯗꯨꯅ ꯌꯦꯡꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯌꯦꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯃꯛ ꯈꯖꯤꯛꯇꯪ ꯁꯥꯐꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯀꯥ ꯕꯔꯥ ꯁꯥꯟꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥꯅꯦ? ꯀꯌꯥꯔꯛ ꯍꯟꯅ ꯑꯃꯥꯏꯕꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯁꯤꯒꯤ ꯀꯥ ꯑꯁꯤ ꯃꯥꯒꯤ ꯁꯥꯟꯅꯐꯝꯅꯤ, ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯝꯃꯨꯔꯅꯨ ꯍꯥꯏꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥꯅꯦ? ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯃꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯣꯟꯅ ꯌꯦꯡꯈꯤꯕ ꯑꯃꯥꯏꯕꯗꯨꯅꯗꯤ ꯃꯤ ꯂꯩꯔꯕꯁꯨ ꯌꯥꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏ, ꯃꯤ ꯂꯩꯔꯁꯨ ꯌꯥꯕꯒꯤꯅꯤ ꯑꯃꯨꯛ ꯍꯧꯔꯛꯂꯤꯕꯁꯦ꯫ ꯍꯟꯗꯛꯇꯤ ꯅꯨꯃꯤꯗꯥꯡ ꯇꯨꯝꯒꯅꯤ ꯈꯟꯕꯗ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯂꯝ ꯑꯁꯤ ꯌꯣꯜꯂꯒ ꯑꯇꯣꯞꯄ ꯀꯗꯥꯏꯗꯅꯣꯃ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯖꯥꯠꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯝꯃꯤ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯅ ꯃꯤꯔꯣꯜ ꯂꯩꯇꯕꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯔꯕꯅꯤ꯫ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯀꯔꯤ ꯇꯧꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯀꯧꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯁꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯔꯝ ꯂꯩꯕꯅꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯑꯀꯤꯕ ꯐꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯥꯁꯤꯜꯂꯕ ꯊꯣꯡ ꯑꯁꯤ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯄꯨꯜꯂꯒ ꯊꯝꯂꯤꯕꯗꯣ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯆꯪꯂꯛꯂꯕ꯭ꯔꯥ? ꯐꯠꯇꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ, ꯅꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯁꯤꯗ ꯑꯅꯤꯗꯣ ꯃꯅꯨꯡ ꯆꯪꯂꯦ꯫ ꯃꯅꯨꯡꯗ ꯍꯦꯛ ꯌꯧꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯃꯤꯠ ꯑꯁꯤ ꯈꯥꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯝꯃ, ꯑꯇꯣꯝꯕꯤ,
ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯪꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ? ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯨꯝꯃꯤ, ꯑꯩ ꯑꯇꯣꯝꯕꯤ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯑꯇꯣꯝꯕꯤ ꯀꯧꯒꯅꯣ, ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯦꯛꯅꯕꯅꯤ, ꯅꯈꯣꯏ ꯑꯅꯤꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯁꯤ ꯏꯔꯪ ꯂꯪꯉꯨ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯈꯨꯠ ꯄꯨꯜꯂꯤꯕꯁꯦ ꯑꯃꯨꯛꯀ ꯊꯥꯗꯣꯛꯑꯣ, ꯂꯥꯎ, ꯑꯩꯒꯤ ꯈꯨꯠ ꯄꯨꯜꯂꯤꯕꯁꯦ ꯑꯃꯨꯛꯀ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯃꯥꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯆꯥꯎꯔꯞ ꯇꯧꯅ ꯌꯥꯝꯅ ꯁꯥꯊꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯄꯨꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯅꯤꯁꯤ ꯃꯥꯟꯅꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯡꯒꯤꯜ ꯑꯗꯨ ꯍꯦꯛ ꯀꯥꯟꯊꯣꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯅꯨꯡꯗꯒꯤ ꯈꯔ ꯁꯥꯎꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯍꯦ ꯅꯨꯄꯤ, ꯅꯪ ꯆꯠꯂꯛꯑꯣ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯍꯣꯔꯦꯟ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯑꯇꯣꯝꯕꯤ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯁꯦ, ꯅꯈꯣꯏꯒꯤ ꯀꯀꯥꯒ ꯏꯟꯗꯣꯝꯆꯥꯒ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯒꯦ, ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯀꯧꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯪꯒꯣꯏꯒꯤ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯒꯤ ꯊꯣꯡ ꯑꯁꯤ ꯃꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯁꯨꯃꯥꯡꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁ, ꯀꯔꯝ ꯇꯧꯅꯤ, ꯑꯁꯤꯗꯤ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯛꯂꯕꯅꯤꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥꯗꯨꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯄꯟꯊꯗꯦ ꯃꯈꯣꯏ ꯄꯨꯟꯅꯃꯛ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯈꯣꯏꯅ ꯄꯨꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯕꯗꯤ ꯄꯥꯛ ꯌꯥꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯅ ꯌꯦꯠꯂꯒ ꯂꯩꯕꯅꯤꯅ ꯃꯍꯥꯛꯁꯦ ꯆꯠꯂꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯝ ꯑꯁꯤ ꯐꯅꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤ ꯊꯦꯡꯈꯤꯕꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯀꯥꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯤ ꯑꯁꯤꯗ ꯏꯆꯥ ꯑꯁꯤꯕꯨ ꯁꯦꯟꯅꯔꯒ ꯑꯩꯈꯣꯏ ꯂꯩꯔꯒꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯀꯀꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥ ꯑꯁꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯁꯦꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯁꯤꯕꯣ, ꯀꯔꯝꯅ ꯑꯣꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯀꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯅ ꯍꯦꯟꯅ ꯄꯥꯈꯠꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ, ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯕꯨꯡ ꯊꯣꯏꯕꯒꯤꯗꯃꯛ ꯈꯟꯕꯗꯅꯤ꯫ ꯊꯣꯏꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯕꯗꯤ ꯃꯁꯥꯗ ꯑꯋꯥꯕ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯁꯨ ꯅꯣꯝꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯑꯋꯥꯠꯄ ꯀꯔꯤꯃꯠꯇ ꯂꯩꯍꯟꯗꯦ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯃꯛꯁꯨ ꯂꯝ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯗꯨꯅ ꯌꯨꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯀꯀꯥ ꯃꯗꯣꯝꯆꯥꯒꯤꯁꯨ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯄꯩꯁꯥ ꯊꯥꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯊꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯨꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯄꯤꯔꯦ, ꯑꯗꯨꯒ ꯇꯞꯅ ꯊꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯍꯦꯛ ꯊꯦꯡꯕ, ꯃꯥꯒꯤ ꯃꯁꯝꯅ ꯅꯥꯟꯊꯕꯤꯕ ꯃꯇꯝꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯣ, ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯁꯣꯜꯂꯛꯀꯅꯣ, ꯅꯈꯣꯏ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯀꯅꯣ, ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏꯒꯤ ꯉꯛꯁꯝꯁꯤꯡ ꯑꯗꯣ ꯑꯩꯅ ꯏ ꯊꯛꯀꯅꯤ, ꯑꯩꯅ ꯆꯤꯛꯂꯒ ꯏ ꯊꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯀꯤꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯅ ꯋꯥꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯁꯦꯟꯅꯗꯨꯅ ꯍꯣꯠꯅꯔꯤ, ꯂꯥꯛꯅꯔꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯥꯛ ꯊꯣꯡꯅꯕ ꯆꯦꯡ ꯆꯥꯛ ꯑꯇꯩ ꯄꯣꯠꯂꯝ ꯂꯣꯏꯅ ꯂꯩꯕꯅꯤꯅ ꯃꯗꯣꯝꯆꯥꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯃꯇꯝꯗꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯥꯗ꯭ꯔꯦ꯫ ꯐꯃꯨꯡ ꯃꯇꯥꯏ ꯑꯃꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯇꯥꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛꯁꯤ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯃꯥꯕꯨ ꯀꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯐꯃꯨꯡ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗꯁꯨ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯧꯅ ꯑꯗꯨꯝ ꯅꯍꯦꯕꯒꯨꯝꯅꯁꯨ ꯃꯥꯟꯕ, ꯏꯁꯩ ꯉꯪꯕꯁꯨ ꯃꯥꯟꯕ, ꯈꯨꯕꯥꯛꯁꯨ ꯄ꯭ꯔꯣꯛ 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 ꯈꯨꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ, ꯀꯩꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ
ꯀꯔꯝꯕ ꯂꯦꯟꯗꯣꯔꯤꯕ ꯑꯁ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦꯗ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯛꯂꯦꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯤꯅ ꯍꯥꯏꯔꯔꯤ ꯅꯨꯄꯥꯗꯨꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯀꯔꯤ ꯇꯧꯅꯤ ꯃꯥꯁꯨ ꯀꯤꯔꯤꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯔꯕ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯐꯃꯨꯡ ꯀꯥꯆꯤꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯂꯩꯍꯧꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯩꯔꯝꯗꯕꯗꯒꯤ ꯑꯅꯤꯁꯤ ꯌꯥꯝ ꯉꯛꯂꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯀꯗꯣꯝ ꯂꯩꯈ꯭ꯔꯦ ꯑꯉꯥꯡꯗꯨꯕꯣ ꯀꯗꯣꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯀꯤꯅ ꯌꯦꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯟꯅ ꯇꯩꯅꯕ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯦ ꯁꯟ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯒ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯉꯥꯡꯂꯤ ꯑꯁꯣꯝꯗ ꯑꯩ ꯑꯁꯣꯝꯗ ꯂꯩꯌꯦ ꯑꯁꯣꯝꯗ ꯂꯩꯌꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄꯅꯤ ꯑꯅꯤ ꯑꯁꯦ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯝꯂꯒ ꯍꯦꯛ ꯃꯈꯣꯏꯒꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯋꯥ ꯉꯥꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯈꯪꯄꯦꯛ ꯈꯪꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯣꯡꯉꯤ ꯆꯥꯒ ꯇꯧꯔꯝꯕ ꯆꯥꯛꯀ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯈꯤꯕ ꯅꯠꯇꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯟ ꯁꯥꯔꯝꯕꯗꯒꯤ ꯑꯃꯨꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯍꯦꯛꯇ ꯅꯣꯛꯄ ꯍꯧꯔꯛꯏ ꯃꯇꯧ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯑꯃꯨꯛꯀ ꯁꯥꯊꯤꯅ ꯀꯤꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯩꯈꯣꯏꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯦ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯃꯈꯨꯠ ꯑꯁꯤꯅ ꯌꯥꯜꯂꯒ ꯇꯞꯅ ꯀꯥꯈꯠꯄ ꯍꯧꯔꯛꯏ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯀꯥꯕꯗꯁꯨ ꯑꯔꯨꯕ ꯊꯕꯛꯅꯤ ꯆꯨꯝꯅ ꯐꯛꯂꯥꯡꯗ ꯀꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯧꯅ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯌꯥꯜꯂꯒ ꯑꯗꯨꯝ ꯀꯥꯈꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯅꯤ ꯑꯁꯤꯅ ꯀꯤꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯍꯥꯏꯔꯔꯤ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯂꯦꯞꯂꯒ ꯀꯥꯈꯠꯂꯒ ꯃꯥꯅ ꯀꯟꯅ ꯌꯥꯜꯂꯒ ꯑꯗꯨꯅ ꯍꯔꯥꯎꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯑꯃꯨꯛꯁꯨ ꯃꯥꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯂꯛꯂꯤ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯉꯥꯁꯤꯜꯂꯤꯕ ꯃꯤꯡꯁꯦꯟ ꯈꯥꯔꯤꯕ ꯊꯣꯡꯅꯥꯎ ꯑꯅꯤꯁꯦ ꯃꯥꯅ ꯋꯥ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯔꯤ ꯀꯟꯅ ꯀꯞꯂꯔꯤ ꯑꯁꯨꯝꯅ ꯂꯥꯎꯕ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯇꯥꯔꯝꯃꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯈꯣꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁ ꯍꯧꯈ꯭ꯔꯦꯗꯅ ꯀꯞꯄ ꯂꯥꯎꯕ ꯍꯧꯈ꯭ꯔꯦꯗꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯃꯇ ꯉꯥꯡꯒꯅꯨ ꯁꯤ ꯅꯨꯄꯤ ꯇꯨꯃꯤꯟ ꯂꯩꯌꯨꯁꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯁꯨ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯀꯤꯅ ꯈꯥꯡꯂꯤ ꯑꯁꯣꯝꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯀꯥꯁꯦ ꯅꯨꯄꯥꯅꯤ ꯑꯁꯨꯝꯅ ꯃꯆꯥꯒꯨꯝꯂꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯅ ꯈꯥꯝꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯃꯊꯛꯇ ꯀꯥꯈꯠꯂꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯥꯅ ꯀꯨꯝꯊꯅꯕ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯌꯥꯗꯦ ꯃꯥꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯥꯎ ꯏꯕꯦꯝꯃ ꯀꯨꯝꯃꯛꯑꯣ ꯂꯥꯎꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯐꯠꯇꯦ ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯍꯦꯛ ꯄꯥꯏꯗꯨꯅ ꯆꯤꯡꯊꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯥꯎꯊꯔꯛꯏ ꯐꯅ ꯀꯥꯎꯊꯔꯛꯂꯕꯁꯨ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯇꯪꯗꯤ ꯄꯨꯟꯅ ꯐꯖꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯃꯤꯅꯠ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯀꯥꯁꯤꯒꯤ ꯃꯈꯣꯔꯤ ꯆꯞꯇꯨꯅ ꯃꯥꯕꯨ ꯅꯝꯅꯕ ꯍꯣꯠꯅꯩ ꯑꯗꯨꯅ ꯅꯝꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯏꯟꯗꯣꯝꯆꯥ ꯑꯗꯨ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯅꯕ ꯍꯣꯠꯅꯩ ꯌꯥꯝꯅ ꯀꯟꯅ ꯀꯀꯥ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯝꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯔ ꯍꯣꯟꯅꯕ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝꯅ ꯀꯟꯅ ꯅꯝꯂꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯁꯦ ꯂꯦꯛꯊꯕꯗꯧꯅ ꯃꯁꯥꯁꯤꯗ ꯀꯩꯅꯣꯝꯃ ꯐꯥꯎꯔꯛꯄꯗꯧꯅ ꯑꯗꯨꯝ ꯍꯥꯏꯊꯔꯛꯈꯤ ꯐꯅ ꯀꯨꯏꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯃꯥꯅ ꯁꯨꯝꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯀꯀꯥꯁꯦ ꯂꯣꯛꯀ ꯈꯨꯔꯤ ꯌꯥꯝꯅ ꯋꯥꯔꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯊꯥꯡꯒꯠꯂꯤ ꯇꯨꯝꯍꯜꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇꯗꯤ ꯃꯈꯣꯏ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯅ ꯈꯔ ꯂꯥꯞꯅ ꯂꯩꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯋꯥ ꯇꯥꯅꯔꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯁꯤꯒꯤ ꯅꯣꯡꯉꯥꯟꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯈꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯤꯅ ꯋꯥ ꯍꯥꯏꯅꯔꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯃꯤ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯏꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯗꯕ ꯌꯥꯗꯕꯅꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯕ ꯇꯧꯔꯤꯕꯁꯤꯗꯤ ꯀꯀꯥꯗꯨꯅ ꯈꯨꯝꯃꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯁꯦ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯖꯗꯕ ꯏꯪ ꯇꯞꯆꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯪꯂꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯣꯡꯂꯦ ꯃꯁꯤ ꯐꯖꯅ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯗꯕ ꯌꯥꯔꯣꯏ
ꯁꯦꯟꯅꯁꯦ ꯏꯆꯥꯅꯤ ꯑꯩꯈꯣꯏꯅ ꯁꯦꯟꯅꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯖꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤ ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯤ ꯋꯥꯈꯜ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯇꯨꯝꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯨ ꯃꯥꯕꯨ ꯁꯪꯂꯝꯕꯗꯒꯤ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯐꯂꯥꯡ ꯃꯆꯤ ꯑꯃꯗ ꯉꯥꯊꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯨꯝꯂꯝꯕꯁꯤ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯉꯥꯊꯗꯨꯅ ꯇꯨꯝꯂꯤꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯇꯤꯡ ꯇꯤꯡꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥꯗ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯇꯞꯅ ꯇꯞꯅ ꯁꯟ ꯁꯥꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯂꯛꯏ ꯃꯈꯣꯏꯗ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯕꯨ ꯃꯃꯤꯠ ꯀꯨꯞꯇꯧ ꯃꯈꯩ ꯃꯃꯤꯠ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯂꯦ ꯍꯤ ꯑꯩꯒꯤ ꯃꯤꯡꯕꯨ ꯑꯇꯣꯝꯕꯤ 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 ꯀꯅꯥꯅꯣ ꯑꯦ ꯀꯥꯡꯈꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯩꯕꯨ ꯀꯧꯔꯦ ꯑꯁꯨꯝꯅ ꯀꯥꯡꯈꯔꯣꯝꯗꯁꯨ ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯔꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯀꯥꯁꯦ ꯃꯤꯠ ꯑꯁꯤ ꯈꯖꯤꯛꯇꯪ ꯄꯥꯡꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯁꯟ ꯁꯥꯗꯨꯅ ꯀꯥꯡꯈꯔꯣꯝꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯨꯔꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯀꯀꯥꯁꯦ ꯄꯥꯈꯠꯄꯅ ꯃꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯥ ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ ꯇꯨꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯃꯃꯤꯠ ꯑꯁꯦ ꯈꯖꯤꯛ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯤꯅ ꯌꯦꯡꯉꯔꯤ ꯃꯇꯧ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯎꯕ ꯇꯥꯔꯕ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯀꯀꯥꯁꯤꯅ ꯈꯪꯉꯤ ꯃꯁꯤꯅ ꯃꯥꯁꯨ ꯇꯨꯝꯕ ꯁꯥꯗꯨꯅ ꯀꯔꯤꯃꯠꯇ ꯂꯦꯡꯗꯕ ꯃꯈꯩ ꯀꯤꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯇꯞꯅ ꯂꯩꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯀꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯥꯏ ꯃꯄꯥꯗ ꯌꯥꯝꯅ ꯏꯅꯛ ꯅꯛꯅ ꯂꯩꯔꯒ ꯃꯈꯨꯠ ꯑꯁꯤꯅ ꯇꯞꯅ ꯀꯀꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯃꯥꯅ ꯅꯥꯟꯕ ꯍꯧꯔꯛꯏ ꯅꯪꯅ ꯀꯅꯥ ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯅꯪꯅ ꯀꯅꯥ ꯅꯪꯅ ꯀꯅꯥ ꯑꯁꯨꯝꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯑꯗꯨꯝ ꯋꯥ ꯌꯥꯝꯅ ꯍꯪꯉꯝꯃꯤ ꯀꯀꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯤꯠ ꯑꯁꯦ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯄꯥ ꯆꯞ ꯆꯥꯅ ꯏꯅꯛ ꯅꯛꯅ ꯌꯥꯝꯅ ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯋꯥ ꯉꯥꯡꯂꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯀꯀꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯁꯦ ꯈꯪꯆꯣꯡ ꯏꯃꯥ ꯂꯥꯎꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤꯅꯤ ꯃꯥꯅ ꯆꯣꯡꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯁꯥꯗꯨ ꯆꯣꯡꯉꯤ ꯑꯗꯨꯒ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯀꯀꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯀꯤꯕꯒꯤ ꯆꯩꯅꯥ ꯈꯥꯡꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯄꯨꯡꯖꯥ ꯑꯗꯨ ꯐꯥꯎꯕꯗ ꯃꯥꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯃꯈꯣꯏꯕꯨ ꯑꯀꯤ ꯑꯈꯪꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯃꯨꯛꯅ ꯐꯂꯥꯡ ꯃꯊꯛꯂꯣꯝꯗ ꯀꯥꯒꯦ ꯇꯧꯔꯛꯀꯅꯤ ꯑꯃꯨꯛꯅ ꯊꯣꯡꯅꯥꯎ ꯃꯊꯛꯇ ꯀꯥꯈꯤꯅꯤ ꯑꯃꯨꯛꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯗꯨꯡꯗꯥꯡ ꯀꯣꯏꯆꯦꯟ ꯆꯦꯟꯒꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯂꯔꯅꯤ ꯁꯨꯕꯥ ꯃꯦꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯔꯅꯤ ꯐꯖꯅ ꯀꯤꯍꯜꯂꯝꯃꯤ ꯐꯖꯅ ꯋꯥꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯦ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯏꯁꯤꯁꯤꯅ ꯐꯃꯨꯡꯁꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯇꯨꯝꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯈꯤꯕꯅꯤ ꯅꯣꯡ ꯉꯥꯜꯂꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯁꯪꯒꯣꯏ ꯀꯥ ꯁꯝ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯏ ꯀꯧꯔꯛꯄꯗꯒꯤ ꯇꯨꯝꯕ ꯌꯥꯗꯅ ꯀꯤꯅ ꯈꯪꯂꯝꯂꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯉꯔꯥꯡꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯔꯝ ꯇꯧꯒꯦ ꯐꯖꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯀꯀꯥ ꯑꯗꯨꯒ ꯃꯗꯣꯝꯆꯥ ꯑꯗꯨꯒꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ ꯃꯥꯕꯨ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯁꯤꯅ ꯇꯨꯝꯍꯧꯔꯦ ꯌꯥꯝꯅ ꯉꯟꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯄꯨꯅꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯈꯤ ꯄꯨꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯆꯠꯁꯦ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯅꯝꯗꯨꯅ ꯊꯦꯝꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯄꯨꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯋꯥꯏ ꯈꯔ ꯁꯪꯍꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯇꯔꯛ ꯂꯩꯍꯧꯒꯗꯧꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯔꯝꯕ ꯁꯪꯒꯣꯏ ꯑꯁꯣꯝꯗ
ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯀꯔꯤ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯕꯛ ꯆꯠꯂꯕꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯈꯣꯏ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯂꯩꯀꯥꯏ ꯑꯗꯣꯝꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯊꯥꯡꯉꯔꯣꯏ꯫ ꯌꯥꯝꯅ ꯏꯀꯥꯏꯖꯕ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨꯅ ꯑꯩꯅ ꯄꯩꯁꯥ ꯄꯥꯏꯗꯕ, ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕꯒꯤ ꯃꯥꯅ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯈꯤꯕꯗꯒꯤ ꯑꯩꯕꯨ ꯀꯥꯎꯈꯤꯕꯅꯤ, ꯑꯩꯕꯨ ꯃꯥꯅ ꯈꯨꯕꯥꯡꯅ ꯊꯥꯈꯤꯕꯅꯤ, ꯑꯩꯁꯨ ꯊꯕꯛ ꯀꯟꯅ ꯁꯨꯒꯅꯤ, ꯀꯟꯅ ꯍꯣꯠꯅꯒꯅꯤ, ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯕꯅꯤ ꯂꯪꯐꯩꯗ꯫ ꯁꯣꯝꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯊꯦꯝꯂꯧꯗꯨꯅ ꯄꯨꯔꯛꯄꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯌꯧꯔꯨꯔꯦ꯫ ꯌꯨꯝ ꯑꯁꯤ ꯌꯧꯕꯒ ꯏꯃꯨꯡ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗꯦ, ꯃꯥꯡꯒꯣꯜꯗ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗ ꯃꯥꯁꯦ ꯐꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯑꯃꯥꯏꯕ ꯀꯧꯁꯤꯔꯥ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯟꯅ ꯃꯈꯣꯏꯅꯤꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ, ꯀꯅꯥ ꯑꯃꯇ ꯀꯧꯕ ꯌꯥꯔꯣꯏ, ꯑꯩꯕꯨ ꯀꯅꯥ ꯑꯃꯇꯗ ꯌꯦꯡꯕ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯃꯉꯣꯟꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯐꯥꯎꯗꯨꯅ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯆꯠꯈꯤꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯈꯥꯝꯂꯤꯕ ꯑꯗꯨꯁꯨ ꯆꯨꯝꯅꯒ ꯈꯥꯝꯕ ꯅꯠꯇꯦ, ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡ ꯄꯜꯂꯒ ꯍꯦ ꯆꯥꯎꯕꯜ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯀꯀꯥ ꯑꯗꯨꯒꯤ ꯏꯅꯣꯝꯆꯥꯁꯤꯒ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯆꯥꯎꯕꯜ ꯑꯗꯨꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯀꯠꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯞ ꯂꯦꯕꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯌꯥꯗ ꯎꯁꯤꯠꯇꯗꯅ ꯑꯩꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤꯅꯦ, ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯔ ꯁꯥꯎꯅ ꯆꯠꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯍꯦꯛ ꯇꯨꯁꯤꯕꯨꯡ ꯃꯄꯥ ꯌꯧꯕ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯒ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯀꯅꯣ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯨꯟꯅ ꯇꯥꯎ, ꯅꯪꯅ ꯐꯤꯡꯅ ꯆꯠꯂꯤꯕꯗꯣ ꯅꯪꯒꯤ ꯁꯟ ꯃꯥꯡꯈꯤꯕꯒꯤ ꯅꯠꯇ꯭ꯔꯥ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯈꯔ ꯁꯥꯎꯅ ꯆꯩꯒꯦ ꯈꯜꯂꯝꯕ ꯆꯥꯎꯕꯜ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ꯫ ꯆꯥꯎꯕꯜꯅ ꯀꯩꯅꯣꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯁꯜ ꯑꯗꯣ ꯑꯩ ꯂꯩꯐꯝ ꯇꯥꯛꯀꯦ, ꯑꯩꯅ ꯇꯥꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯨ, ꯑꯇꯩ ꯃꯐꯝ ꯑꯃꯠꯇꯗ ꯅꯪꯅ ꯊꯤꯒꯅꯨ, ꯂꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯂꯛꯑꯣ꯫ ꯆꯥꯎꯕꯜꯁꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ, ꯃꯅꯥꯛ ꯆꯪꯕ ꯉꯝꯗꯦ꯫ ꯀꯀꯥ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯑꯁꯤꯒꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯟꯊꯗꯦ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯅꯨꯄꯥ ꯑꯃ ꯌꯥꯝꯅ ꯐꯅ ꯆꯪꯂꯛꯂꯤꯕꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ, ꯍꯦ ꯆꯥꯎꯕꯜ, ꯅꯪꯒꯤ ꯁꯟ ꯃꯥꯡꯈꯤꯕꯗꯨꯒꯤ ꯁꯟ ꯃꯆꯥ ꯄꯣꯛꯄꯒꯤ ꯄꯥꯎꯅꯤꯇꯣ ꯅꯨꯄꯥ ꯑꯁꯤꯅ ꯄꯤꯕ ꯂꯥꯛꯂꯤꯕꯁꯦ, ꯆꯠꯂꯣ ꯆꯠꯂꯣ ꯃꯥꯒ ꯆꯠꯃꯤꯟꯅꯧ, ꯅꯪꯒꯤ ꯁꯜ ꯑꯗꯣ ꯊꯦꯡꯅꯔꯒꯗꯕꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯛꯄꯒ ꯆꯥꯎꯕꯜꯅ ꯌꯥꯝꯅ ꯉꯛꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥ ꯑꯗꯨꯅ, ꯇꯥ ꯆꯥꯎꯕꯜ, ꯅꯪꯒꯤ ꯁꯟ ꯃꯥꯡꯈꯤ ꯍꯥꯏꯕꯗꯣ, ꯑꯁ ꯁꯟꯗꯣ ꯃꯆꯥ ꯐꯖꯕ ꯑꯃ ꯄꯣꯛꯂꯒ ꯂꯧꯕꯨꯛꯇ ꯂꯩꯍꯧꯔꯦ, ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯆꯥꯎꯕꯜ ꯃꯤꯀꯨꯞ ꯑꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯜꯂꯝꯗꯦ, ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯀꯀꯥ ꯑꯃꯗꯤ ꯏꯟꯗꯣꯝꯆꯥ ꯑꯁꯤꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯗꯤ ꯁꯨꯃꯥꯡꯂꯣꯝꯗ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯂꯥꯛꯄ, ꯃꯤ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯋꯥ ꯍꯥꯏꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯨꯝꯂꯝꯃꯤ, ꯂꯣꯏꯅ ꯂꯩꯐꯥꯎ ꯐꯥꯎꯗꯨꯅ ꯐꯥꯎꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ꯫ ꯀꯀꯥ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥ ꯑꯁꯤꯒꯅ ꯊꯣꯏꯕꯗ ꯄꯥꯎ ꯄꯤꯁꯤ ꯍꯥꯏꯗꯨꯅ ꯆꯤꯊꯤ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ, ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯃꯤꯟꯅꯕꯁꯤꯡꯅꯁꯨ ꯄꯥꯎ ꯆꯦꯟꯅꯤ ꯈꯜꯂꯝꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯋꯥ ꯍꯥꯏꯈꯤꯕꯁꯤꯡ ꯑꯁꯤꯗ ꯑꯆꯨꯝꯕ ꯌꯥꯝꯅ ꯌꯥꯎꯕꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯌꯦꯡꯅꯕ, ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯅꯕ ꯑꯗꯨꯝ ꯍꯪꯉꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯋꯥ ꯄꯥꯛꯅ ꯉꯥꯡꯒꯟꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯦ ꯂꯩꯀꯥꯏꯗ ꯅꯠꯇꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯃꯃꯤꯡ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯏꯔꯧ ꯇꯣꯡꯂꯦ, ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯥꯏ ꯇꯣꯡꯂꯦ, ꯃꯥꯅ ꯐꯥꯎꯔꯕꯗꯤ ꯂꯣꯏꯅ ꯆꯨꯝꯃꯅꯤ, ꯄꯣꯠ ꯃꯥꯡꯈꯤꯕ ꯑꯣꯏꯒꯦꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯔꯝꯗ ꯑꯣꯏꯒꯦꯔꯥ ꯃꯉꯣꯟꯗ ꯌꯦꯡꯉꯨ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯀꯀꯥ ꯑꯁꯤꯅ ꯃꯤ ꯂꯥꯛꯄꯁꯤꯡ ꯑꯁꯦ ꯍꯦꯛꯇ ꯄꯩꯁꯥ ꯂꯧꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯅ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕꯅꯗꯤ ꯃꯇꯣꯝꯇ ꯌꯥꯎꯖꯕꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯑꯅꯥꯕ ꯈꯔ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯄꯩꯁꯥ ꯑꯣꯏꯅ ꯇꯥꯜꯂꯒ ꯂꯩꯔꯦ, ꯊꯣꯏꯕꯗ ꯄꯥꯎ ꯄꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯕ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯂꯒ ꯑꯁꯨꯝꯕ ꯂꯩꯔꯤꯕꯅꯤꯅ
matam ayambada mahakse wanthabi tawi mana wantharaga amakana wakhan taraka matamda mana ka lontaraka mana phawtharakpase chumdabagi wadi amata oidre achumba ngaktani aki bo wasu yamna hare mi shokadaba tugadaba sigadabagi phawba mana phawtharaki hojiti nusitombi hadana mayamase wa launarame nusitombi na asumna toribase magi masara sangliba laisina maram moraga asumna toribani numit kharani asida kakadu ka inom cha sigadi paisa yamna phangami mi ase hekta phunmani nusitombi bu yengma lakna bo honnabada nusitombi chak chaba matamda acham matamak chakre mak tumma matamda imungda tumde mangol asida ka ama leiri masi ka asidani mana pothariba mana tumliba magi mangda kanagumba matang phatlauna sakhiba yade mana phawtharakpa mana haitharakpa wasing ase loina sumbani makoise yamna kirami nusitombi gi mangda yengba lakliba makhoi gi maramda hangma lakliba mising sisu makhoi na aranba tawbasing adasu loina laifhaudana phawtharakpanina yamna kirami asumna matam khara hawkiba tungdadi migi masin kanana menma ngamgani mathang wa launa kibadagi hojikti thoibigi manakongda magi machanupi do lai tongle laifhau phawre habigi pau kaya ama magi manakong ta boraki thoiba wakhal yam nungai kide thoiba panthade yumdi yama thuna thoknaba thorang tawkirami asomnasu nusitombi se lairik haibada madi masak phajabada makhoyi khulle kai sida maming chalam liba nupini adu bhotikti masi lai tongle mana laifhau phawraga leire habigi pau kaya ama taba matam asida mabu nusijaramba mabu khoida jaramba nupa kaya amadi adumak bit leitaba habdu orale as yengunoba lai tongbi nupine as maibine ba aduni asine haba yamna hanthabigi wangang kaya ama ngang bahunare khudimasing ase nusitombi gi oiba mong matosina hainaribani ngangnaribani lukhoi magi maramda hoji phawba pau karimta takhide lukhoi di magi lekaida lakidaba sumatam yamna kuirabanina nini humni gi matungda thoiba mayumna halaki machanupi gi damaktani haduna mana firol phuri yamna puraki machanupi gi chana bachapot machanupi da pinaba posai mayam yoraki adugadi mana sumang yorokka matambadi makhoi gi sumang asida mi pareng lengduna amadi nusitombina mangol asida phamduna mana leiphaw phawthariba mong matawosi ubdadi thoiba tasena magi thamoi kaiki mahak sab leptuna machanupi gi matawose yelaga laiki khangaude mamitigi mapi sinthari mama mapasu leitraba numit thagumni yegjariba machanupi leisabi megi pusida asumna orama matamadi kanagi thamoina chakloi kanagi thamoina khamngamgani thoiba yam tu chesili bangonda mana lepnaga mana law phori aiga chanupi lai togde aiga chanupi adukum lighting maramda karimata khangbi chanupi nate mayam chatpikhro mayam asida leipigano mayam kanamdi yengba lakpiragano haduna thoibana mamitigi mapi taraga mayam asi mana tankirami mana taliba mana lawribse thawai chakpadi tawribani thoiba ubada kaka aduga madom cha aduga chu wa mata ngakidre lerama miyam sing adusu hanakre thoiba mangonda kunthara kapli machanupi na khongrai challaga phamliba magi mato odubi yelaga mana nusi na harami atombi kaino nanga tromliba mong mato osibo nangbu ibungda kari wa haramgine aina langphaida chalamdagi matamda nang nengonda leira o nang nengonda puro harba posai sing ado aina purokle aduga nang ngasi uramliba mong mato osina karino atombi nangi tamo thoiba lakle haduna magi machanupi gi sagal lasida mana lenghan wa yam nari magi wadu tabada nusitombi na tamna khumai he nakti honaba kanba asum machat pambini nangi honaba gi mahai nongmana taga nongmudi phangani asum machatlu mingonda kari mata kaigano mai papa habadu oigani chalo potharo ro hadun hari madugi pakhumudu tabadani amukena thoibna thawai chaliba mana kapliba kaka aduga mandom cha aduga mana yamna warawi nusitomina sunawrlibase matam khara kuirabani adubu mangonda kari gidamakta pau biraktiribana habisi masigi damaktini mana hena thawai chaliba hena warawriba kaka aduga mandom cha aduga su mara lairabanina wa mata ngangma ngamde makhoi tumin lerami thoibana numit asimaktada yamna kanna honaduna lamdam masida khwaidigi haiba khwaidigi phawba amaiba kana lei haduna thiba chalami aduga machanupi asumna oirba mong mato kaya sibu layengnaba amukhana hanaki punsida laknaba
ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯊꯦꯡꯅꯔꯦ, ꯑꯃꯥꯏꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯍꯦꯛ ꯂꯦꯞꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯂꯥꯛꯈꯤꯕꯗꯒꯤ ꯃꯉꯣꯟꯗ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯥꯡꯒꯣꯜ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯀꯤꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯥꯏꯕꯁꯤꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ, ꯐꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯕꯁꯨ ꯃꯥꯅ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯑꯩꯅ ꯉꯝꯅꯕ ꯂꯥꯌꯦꯡꯒꯅꯤ, ꯑꯩꯅ ꯐꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯊꯧꯅꯥ ꯐꯅ ꯋꯥ ꯉꯥꯡꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯁꯥꯎꯅ ꯑꯃꯗꯤ ꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯀꯤꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯀꯟꯅ ꯅꯣꯛꯏ꯫ ꯑꯩ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯠꯇꯦ, ꯑꯇꯣꯝꯕꯤ ꯅꯠꯇꯦ, ꯑꯩ ꯃꯦꯝꯊꯣꯏꯅꯤ ꯃꯦꯝꯊꯣꯏ, ꯑꯩ ꯃꯦꯝꯊꯣꯏꯅꯤ ꯃꯦꯝꯊꯣꯏ ꯍꯥꯏꯕꯁꯦ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯁꯨ ꯑꯗꯨꯒ ꯀꯀꯥ ꯑꯗꯨꯒ ꯏꯅꯣꯝꯆꯥ ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯊꯣꯏꯕꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯀꯅꯥꯃꯠꯇ ꯂꯥꯛꯍꯟꯒꯅꯨꯀꯣ, ꯀꯅꯥꯝꯇ ꯆꯪꯍꯟꯒꯅꯨꯀꯣ꯫ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯀꯥꯎꯊꯣꯛꯀꯦ, ꯑꯩꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤ ꯌꯦꯡꯉꯣ꯫ ꯁꯦ ꯏꯕꯨꯡꯉꯣ, ꯋꯥꯆꯦꯠꯅ ꯁꯥꯔꯤꯕ ꯊꯥꯡ ꯑꯁꯦ ꯅꯪ ꯄꯥꯏꯌꯨ, ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯦꯞꯄꯣ, ꯑꯩ ꯊꯕꯛ ꯍꯧꯔꯒꯦ꯫ ꯌꯥꯡꯒꯣꯛ ꯑꯃꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯑꯅꯤ ꯑꯁꯦ ꯄꯥꯏꯔꯒ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯐꯥꯍꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯨꯃꯥꯡ ꯑꯁꯤꯃꯛꯇꯗ ꯂꯦꯞꯂꯔꯤ, ꯃꯁꯥꯁꯤ ꯐꯔ ꯍꯥꯏ꯫ ꯑꯃꯥꯏꯕꯁꯤ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯆꯣꯡꯁꯤꯜꯂꯒ ꯃꯥꯕꯨ ꯐꯥꯔꯒꯦ, ꯃꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯇꯧꯔꯤꯕꯅꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯁꯣꯟꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨ ꯄꯥꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯥꯁꯤꯗ ꯈꯤꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥꯁꯦ ꯐ꯭ꯔꯪ ꯆꯣꯡꯉꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯦ ꯍꯨꯀꯗ ꯀꯨꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯃꯦꯝꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯣꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯣꯟꯊꯔꯝꯕꯗꯒꯤ ꯃꯥꯒꯤ ꯃꯤꯠ ꯑꯁꯦ ꯈꯪꯄꯥꯡ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯂꯛꯏ꯫ ꯑꯁꯤꯗ ꯄꯥꯏꯔꯦ, ꯑꯁꯤꯗ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯨꯠ ꯊꯤꯟꯕ ꯍꯧꯔꯛꯏ꯫ ꯈꯨꯠ ꯊꯤꯜꯂꯛꯄ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯊꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, ꯏꯕꯨꯡꯉꯣ, ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯄ ꯈꯨꯠ ꯊꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯄꯥꯏꯔꯤꯕ ꯋꯥꯆꯦꯠꯀꯤ ꯊꯥꯡ ꯑꯗꯣ ꯃꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯌꯨ, ꯃꯄꯥ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯣ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯊꯣꯏꯕꯅ ꯋꯥꯆꯦꯠꯀꯤ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ, ꯃꯥꯅ ꯈꯨꯠ ꯊꯤꯜꯂꯛꯄ, ꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯊꯣꯏꯕꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯋꯥꯆꯦꯠꯀꯤ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯇꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯑꯁꯣꯝꯗ ꯄꯥꯏꯈ꯭ꯔꯦ, ꯁꯪꯒꯣꯏꯗ ꯅꯞꯂꯦ, ꯁꯪꯒꯣꯏ ꯐꯛꯂꯥꯡꯗ ꯅꯞꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯤ, ꯑꯗꯨꯒ ꯋꯥꯆꯦꯠꯀꯤ ꯊꯥꯡ ꯑꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯅꯤꯠ 15 ꯀꯨꯜꯂꯣꯃꯁꯦ ꯊꯣꯏꯕꯅ ꯊꯥꯡ ꯑꯗꯨꯅ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯜꯂꯝꯃꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯕꯒ ꯑꯁꯣꯝꯗ ꯆꯦꯟꯒꯅꯤ, ꯅꯥꯀꯜ ꯑꯃꯗ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯀꯣꯏꯆꯦꯟ ꯆꯤꯡꯒꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ, ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯡ ꯑꯁꯤꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯊꯥꯡ ꯑꯁꯦ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯒꯤ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯍꯥꯏꯕꯗ ꯅꯥꯟꯊꯣꯛꯈꯤꯕꯣꯏ ꯀꯔꯤꯑꯣꯏ ꯄꯥꯏꯈꯤꯕꯅꯤ꯫ ꯊꯥꯡ ꯑꯁꯦ ꯁꯪꯒꯣꯏ ꯑꯗꯨ ꯂꯥꯜꯂꯒ ꯄꯥꯏꯈꯤ꯫ ꯊꯥꯡ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯑꯃꯗꯤ ꯊꯣꯏꯕꯁꯦ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤ꯫ ꯁꯪꯒꯣꯏ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯆꯦꯠꯅ ꯁꯥꯕ ꯊꯥꯡ ꯑꯁꯦ ꯇꯥꯔꯝꯂꯤꯕ꯫ ꯊꯥꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯊꯣꯏꯕꯗ ꯈꯨꯜꯂꯣ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯍꯜꯂꯤ, ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯈꯨꯜꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯨꯃꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯊꯣꯏꯕꯤꯁꯤ ꯃꯁꯥꯗꯨ ꯂꯦꯛꯊꯗꯨꯅ ꯋꯥꯟꯊꯔꯒ ꯇꯥꯔꯝꯃꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯔꯤ, ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ, ꯐꯔꯒꯅꯤ꯫ ꯅꯈꯣꯏ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯅꯈꯣꯏ ꯄꯨꯟꯅ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯨ, ꯑꯗꯨꯒ ꯃꯥꯕꯨ ꯄꯝꯈꯠꯂꯨ, ꯅꯈꯣꯏ ꯄꯨꯟꯅ ꯐꯝꯃꯨ, ꯑꯩ ꯊꯕꯛ ꯍꯧꯔꯒꯦ꯫ ꯃꯁꯤꯗꯒꯤ ꯃꯆꯤ ꯑꯃꯗ ꯃꯩ ꯃꯆꯥ ꯑꯃ ꯍꯧꯈ꯭ꯔꯦ, ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅ ꯃꯥꯅ ꯂꯥꯏꯔꯣꯟ ꯑꯃꯨꯛꯀ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯍꯟꯗꯛꯃꯛꯇꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯆꯥꯗ ꯆꯪꯂꯝꯕ ꯃꯦꯝꯊꯣꯏ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯤ ꯀꯧꯊꯣꯛꯀꯗꯣꯔꯤꯕꯅꯤ꯫ ꯃꯥꯕꯨ ꯀꯧꯔꯒ ꯋꯥꯔꯤ ꯍꯪꯂꯒ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯐꯤ ꯑꯉꯧꯕ ꯁꯦꯠꯅꯗꯨꯅ ꯐꯝꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯦꯡꯂꯤ, ꯃꯈꯣꯏ ꯂꯣꯏꯅ ꯉꯥꯏꯅꯔꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯃꯁꯥꯁꯤ ꯏꯄꯠ ꯄꯠꯊꯔꯤ, ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯇꯩ ꯃꯤꯠꯇꯗꯤ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯁꯤ ꯎꯕ ꯅꯠꯇꯦ,
ꯑꯃꯥꯏꯕꯁꯤꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯣꯠꯂꯝꯁꯤꯡ ꯂꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯀꯧꯕ ꯍꯧꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯔꯛꯂꯦ ꯑꯃꯥꯏꯕꯁꯤꯒ ꯃꯥꯡꯅ ꯁꯥꯐꯣꯡꯂꯛꯂꯦ꯫ ꯑꯃꯥꯏꯕꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯋꯥꯔꯤ ꯍꯪꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯁꯤꯗꯤ ꯃꯦꯝꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯁꯛꯇꯝ ꯑꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯂꯤꯕ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯦ ꯁꯣꯏꯅꯥꯏꯔꯕ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯁꯛꯇꯝꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯃꯥꯏꯕꯁꯤꯗ ꯃꯥꯅ ꯌꯦꯡꯂꯔꯤ꯫ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯂꯦꯞꯂꯤꯕ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯥꯅ ꯀꯔꯝꯅ ꯑꯁꯨꯝꯅ ꯑꯣꯏꯈꯤꯕꯅꯣ, ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯍꯜꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯦꯝꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯅꯨꯄꯥ ꯑꯃꯠꯇ ꯄꯣꯛꯇꯦ, ꯅꯨꯄꯥ ꯌꯥꯎꯔꯝꯗꯦ꯫ ꯃꯦꯝꯊꯣꯏ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯥꯒꯤ ꯃꯊꯛꯇ ꯃꯆꯦ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯁꯦ ꯑꯃꯅ ꯆꯍꯤ 6 ꯆꯪꯂꯛꯄ, ꯑꯗꯨꯒ ꯑꯃꯅ 3꯫ ꯀꯣꯟꯅꯊꯪꯗ ꯃꯦꯝꯊꯣꯏ ꯑꯁꯤ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯄꯥꯝꯖꯕꯗꯒꯤ ꯗꯣꯛꯇꯔ ꯆꯠꯂꯤ, ꯗꯣꯛꯇꯔ ꯇꯥꯟꯅꯩ꯫ ꯗꯣꯛꯇꯔ ꯇꯥꯟꯅꯕꯗꯒꯤ ꯃꯈꯣꯏꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟꯗ ꯑꯉꯥꯡ ꯑꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯉꯨꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯅ ꯗꯣꯛꯇꯔ ꯇꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯊꯨꯒꯥꯏꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯗꯣꯛꯇꯔꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏꯅ ꯂꯣꯟꯅ ꯒꯨꯂꯤ ꯂꯩꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯥꯏꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯒꯨꯂꯤ ꯌꯥꯝꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯂꯤ ꯆꯥꯔ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯁꯦ ꯀꯥꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯦꯝꯊꯣꯏ ꯃꯃꯥꯅ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯄꯥꯝꯗꯕꯗꯒꯤ ꯑꯈꯥ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯆꯥꯔꯕꯗꯤ ꯑꯉꯥꯡ ꯀꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯕ, ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯄ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯥꯅ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯉꯥꯡ ꯍꯥꯏꯒꯗ꯭ꯔꯥ, ꯃꯍꯥꯛꯁꯦ ꯃꯥꯡꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤ ꯃꯥꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯥꯈꯤ ꯊꯛꯈꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯍꯩꯐꯣꯟ ꯑꯣꯏꯒꯗ꯭ꯔꯥ? ꯑꯉꯥꯡ ꯑꯁꯤ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯔꯛꯈꯤ꯫ ꯇꯥꯏꯕꯪꯗ ꯑꯉꯥꯡ ꯑꯁꯤꯅ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯁꯣꯏꯅꯥꯏꯔꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ꯫ ꯃꯆꯥ ꯀꯧꯕꯅꯤꯅ ꯌꯣꯛꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯗꯤ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯃꯆꯥ ꯀꯧꯕꯅꯤꯅ ꯌꯣꯛꯇꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯐꯅꯤꯗ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯀꯨꯏꯔꯛꯂꯕ ꯇꯨꯡꯗꯗꯤ ꯑꯉꯥꯡ ꯑꯁꯦ ꯁꯣꯏꯅꯥꯏꯔꯕꯁꯨ ꯁꯣꯏꯅꯥꯏꯅ ꯃꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯃꯇꯤꯛ ꯃꯌꯥꯏ ꯃꯒꯨꯟ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯀꯔꯤ ꯃꯇꯤꯛ ꯃꯌꯥꯏꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯦꯝꯊꯣꯏꯗꯨꯅꯤ꯫ ꯃꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯥꯅ ꯇꯣꯞ ꯇꯣꯞꯄꯤ, ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯆꯪꯈꯣꯟꯕ, ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯕ, ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯁꯦ ꯃꯀꯣꯛꯇ ꯊꯥꯜꯂꯒ ꯂꯥꯛꯈꯤꯕ ꯑꯉꯥꯡꯁꯨ ꯑꯣꯏꯔꯛꯈꯤ꯫ 11-12ꯀꯤ ꯃꯇꯝꯗꯁꯨ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯗꯨꯅ ꯃꯍꯥꯛꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯑꯃꯗꯤ ꯄꯥꯔꯁꯦꯟꯇꯦꯖ 80ꯒꯤ ꯃꯊꯛ ꯂꯥꯟꯗꯨꯅ ꯄꯥꯁ ꯇꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯀꯥꯕꯒꯤ ꯃꯇꯝ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯃꯛꯇꯗꯒꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯃꯥꯒ ꯑꯗꯨꯝ ꯇꯤꯟꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯤꯟꯅꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯀꯣꯂꯦꯖꯁꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ꯫ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯌꯨꯝꯗ ꯃꯥꯗꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤꯗꯨꯕꯨ ꯅꯣꯡꯃ ꯃꯥꯅ ꯀꯧꯕ ꯂꯥꯛꯄ ꯃꯇꯝꯗꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯕꯨ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯂꯛꯏ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕ, ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ, ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯃꯃꯥꯗꯨꯅ ꯃꯦꯝꯊꯣꯏ ꯃꯃꯥꯟꯅꯕꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨ ꯂꯤꯕꯅꯤ, ꯁꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯝꯊꯣꯏꯅ ꯂꯥꯛꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯈꯤꯕꯅꯤ ꯂꯣꯟꯅ꯫ ꯃꯈꯣꯏꯗꯤ ꯃꯦꯝꯊꯣꯏ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯃꯃꯥꯗꯨꯅ ꯑꯩꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯅꯪꯒ ꯅꯪꯒꯤ ꯅꯇꯥ ꯅꯃꯥꯟꯅꯕꯤꯗꯤ ꯁꯥꯒꯅꯨ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯃꯆꯤꯟꯅꯥꯎꯁꯤꯡꯗꯒꯤ ꯃꯥꯅ ꯐꯖꯕꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ, ꯃꯍꯩ ꯃꯁꯤꯡꯁꯨ ꯃꯥꯅ ꯂꯣꯏꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯃꯥꯡꯍꯟꯅꯕ ꯆꯥꯈꯤꯕ ꯊꯛꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯁꯤ ꯁꯣꯏꯅꯥꯏꯕꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯗꯨ ꯋꯥꯔꯤ ꯁꯥꯕꯗꯨ ꯃꯦꯝꯊꯣꯏꯅ ꯂꯣꯏꯅ ꯇꯥꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯅꯤ ꯃꯦꯝꯊꯣꯏ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯈꯤꯕ꯫ ꯃꯥꯅ ꯈꯟꯖꯈꯤ, ꯏꯃꯥ ꯏꯄꯥꯅ ꯑꯩꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯤꯡꯍꯟꯕꯤꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯄꯣꯛꯄꯤꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯕꯨ ꯃꯥꯡꯅꯕ, ꯑꯩꯕꯨ ꯍꯥꯠꯅꯕ, ꯑꯩꯕꯨ ꯄꯥꯝꯗꯕꯗꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯝꯗꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯍꯤꯡꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯆꯥ ꯑꯃ ꯍꯦꯛ ꯈꯨꯗꯣꯟ ꯇꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗ
haraw minok noktuna kayada wakan nungaijaba adubu taibong pala sida aina ahanbarong ngani pamda nuksida aibu pokibade oh fattida ko aigi ma aigi babu aina I matum oringai matamda nakoina fattaba kaya ama tawkibadunani aina ngasi soinairabi punsi amada hinglibase aibadu nuksidaba aibu hinganingdaba nakhoi myamgi mangda aina hinglubi kari kanai aina hinglubi kari kanai haduna mamanabigi yumda changlandaba makai memthoi magi mayum maigai pangkirami sangoi ka ado magi lare papamsu orami aduga kariguma matamdasu adum tulami kana amata leite matam ado sangoi ka asigi manungda numidang chakcha tolba matungdani larik asum parambadagi ningba kaiba thawai yamna chakpe helakpadagi memthoi masa matomta thawa hinjaduna kasimakta mahak adu yamna hinganingdaba aidi karigidama hingluni haduna mai thaduna sikibani mana sikaba matungda kaase sathina tamnaba haibadu orakki amaiba kaya ama kauduna yengki adubu pak laksin ngamkide kona thangda aiba amaiba magi matengdagi mabu laksin ngamki adubu kaasidi maga sana phamne mana mati phuninga matamda phongani kaasida kanaguma amato oiba yaroi kanaguma amata leibi yaroi haduna mana amaibaduda hairambagi wa kaya amda leiki adubu matam kuidabagi tungdadi kari mata tawdre haduna nuksitombi leirubani nuksitombi leiruba matam asida maga thenabadagi mabu usitte haduna asumna torakpagi wari khudimasing ase amaibagi nangsida loina uhalami wari singado taba matamda amaibase thawai yama nungairamde amaibasina phajana themle phajana haire taibang migi marakta leiganu nangna pamjariba nangga thabado lengdana matung tarakpada nanggi sanafam oiriba kaasida changbi yadwa mising amukhana changhandana bohonasi nupi macha laisabisi punsidi nangna kanbiramo nagi ngasi wari sina ngasidi param su ehore losing chawba wakhan phajana khanma ngamasu taibang miyoibani aduga amaksu shagi wakhan chenba khwaidagi phattaba tamthibasu taibang miyoibani mina mibu nuksirakte mina mibu tamthihali karigumada sha olai karigumada ekhoi masing marakta yengthina boirei naki ma pabungna nangmu tasengna nuksiba nangidamukta khanbu oramba tarabadi ngasi nangna chaina phanglibase phangandabasu yai adubu nangi thawai miraldi mangphadaba thawaini nahak amukhanna taibang miwen singlako taibang kumai taibang lila mapung phani yaurako asumna amaibasina phajana themduna wari yamna sanaki memthoige thawaina kaptuna wa yamna haiki magi pendaba ningamdaba wari yamna liki amaibasina laison tinson phajana tawduna themduna magi thawai miralase phajana sangdaina biki phajana thabiki asumna loisungna matamadi numidangi atenga matam habadu orami memthoige thawai chakraba tungdi nuksitombi mahak tamna wakhal tarai mana wakhal tarak pasi ubada magi mabung thoiba yamna haraujarami kaka adu kumdom jadu gasu sathina nungaijarami haraujarami asumna numit ase haukirami memthoige thawaidi magi pen kitaba magi ningamdaba kaya aduna sangoi ka adu gi manung asida aduma kariguma matamda mathi phongli kariguma matamda sanare kariguma matamda soinairaba aigi pusibu nakhoina manghankhibani nakhoina aibu hanaba honakibani habagi ningamdaba kaya asina michik mira khon tadraba nongthinongba ihing kaya amada memthoigi thawaidi amuga mukkan kana lauri asomdasu lokhoi matam kuina thabak suba chalubase mayumna halaki mayumna halakka matamda mag mamanaba thengnai mamanabana mag nuksitombi gi maramda wari yama liki nuksitombi da nangni yengni yeng nangna khaliba wakhaladu lale nangna langphaida chating mamangdagi hauna nuksitombi di machada light noknaduna lai tongduna anga ofigi mawongduna lerambu oramle mag yamna kan honaduna hojikti wakhal taraknabani nang nuksitombi gi maramda paw ehenna karimta takidabra haduna lukhoi do wayam harami lukhoi wari singadu taba matamda yamnu ngaramde mamanabna harami nang magadi pukchel khojentinana thamoi masak khana tina rakhibani nangna mabu kanbiyu makhoi ge lekai dugi mishingnadi mabu lai tongbini amai bini adune sini yamna haini adubu nangna mabudi phajana khangmani nang amuktang magu no aduga wari khudi musingado mangondagi nangna loina khanglagani ai chalage haramlaga mamanaba sakhirami mamanaba sakhraба tung lukhoi tumina lepdaga lehori masindagi soli mabu lai onakiba lai tongkiba
ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯅ ꯈꯜꯂꯨꯕ ꯑꯔꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯂꯥꯏ ꯇꯣꯡꯕꯤꯅꯤ ꯍꯥꯏꯒꯦꯔꯥ ꯑꯃꯥꯏꯕꯤ ꯑꯣꯏꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯒꯦꯔꯥ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯑꯩ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯃꯥꯕꯨ ꯑꯩꯅ ꯀꯟꯕꯤꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯑꯩ ꯃꯥꯒ ꯎꯅꯒꯅꯤ ꯑꯩ ꯃꯥꯒ ꯊꯨꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯥꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯒ ꯑꯇꯣꯝꯕꯤ ꯑꯩ ꯂꯥꯛꯂꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯨꯔꯦ ꯑꯩꯁꯦ ꯀꯌꯥꯗ ꯄꯥꯡꯗ꯭ꯔꯕꯅꯣ ꯅꯪ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯨꯈꯣꯏ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤ ꯎꯅꯈꯤ ꯎꯅꯔꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯅꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯂꯥꯏꯇꯣꯡꯕꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯃꯥꯏꯕꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯒꯦꯔꯥ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤꯗꯤ ꯅꯪꯅꯤ ꯅꯪꯒꯤꯁꯨ ꯑꯩꯅꯤ ꯅꯍꯥꯛ ꯂꯩꯕ ꯃꯐꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯩꯒꯤ ꯇꯥꯏꯕꯪ ꯑꯁꯤ ꯃꯁꯛ ꯃꯆꯨ ꯅꯥꯏꯅ ꯀꯌꯥꯗ ꯐꯖꯔꯤꯕ ꯁꯦ ꯅꯣꯛꯂꯛꯑꯣ ꯅꯪꯅ ꯅꯣꯛꯀ ꯃꯥꯏꯊꯣꯡ ꯑꯗꯣ ꯑꯩ ꯎꯗꯕ ꯀꯨꯏꯔꯦ ꯁꯦ ꯑꯇꯣꯝꯕꯤ ꯑꯃꯨꯛꯇ ꯅꯣꯛꯂꯛꯑꯣꯕ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯑꯇꯣꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕ ꯂꯨꯈꯣꯏꯗ ꯀꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ